आदि पीबीरनी अहन जिन येंबी हरें हाई सेंफम से यामद्रगसु मपानदनी को तो कोसे मनुंगदि मैनिको को मणिपुर है गाइड तौर लंबेन ताचर तौनी सेन थुंदी असम की मक्कल पुथोकी मक्कल लोसी असम मणिपुरी खुद मतीक तौदू कुनमंगा हजिकी मफम से मी यामी पीब पोस्ट मणिपुर की नत्रे असम मई मैं अपुब लुकनी असम मणिपुरी कलू कौन तब होगी फंग रिपोर्ट टेस्ट बोगीदा सागले गोविंदास मिनिस्टर गोविंदास 100% नॉलेज ले अदु लेबा पोतो अदु ले हौजिकी लेबा कनोदि एकोना मदुगी मागी कनोसे मागी अदुगी एरिया की ग्राउंड लेवल की कोना कागले तो ngam दे परमदि के गेनोदा लेबा कनोसिना अदु हौजिक लेबा सिचुएशन तिगा लाख मरीसिना हिमालय मणिपुर चुरचापुर सेरौद मोरेदा तोान तोान मफम थोब तमथीरब मिपुन मई थाब खलग आद मैम मपी तारे मैम लापदी गमद्रबनीना मिहुत अनी थाबीरे नाहन मरी लंगाना सैदांगना चुराचांदपुर की मंगला की वाईखुरोक की कंबाई की खबाक्चाव इखाई लोंगलावी तेरा खोमसांग की इमा इपागुम्बा अहनसिंग उनुपु असालम लाक्सरीबा अखोई मणिपुरी कंगलू मक्कल मिहुत अखोई अनी लाचई मक्कल की सियारमनी आर.के. सना लाइदना लोनना अखोई रिपको वाइदना इम्फाल मनुंगा लेबिरिबा लुक असिगी थौबु लोय ओइबिरिबा नुसिजरबा मरु अखोई एन.सी. कुमान अमसुंग मयाम खंगरिबा तयाय अमसो अखोई वजा तोंपो अदुगी वजा तोंबा अमसुंग अखोई जेम्स लोनना मोरांग लाइदगी नमांगसु लाक्सरंबा यामना तोयने इपा अवाना पाव फौदोंनजबा इनाव जेम्स अखोई मफम असिदा लाक्सबगी मरमदी मयामना वारिबसिदा मयामनी निंग थुनबदुगी अखोई तौबा ngममदबदी जाय अदुबु नुंसीबा अमसु थमोइबी ओइबा खुदोल पोट खरतन अखोइना लंगमसिदा इजेनिना अखोई लाक्सबनी तसेंगना मसी अखोइदा पिबिरिबा हिरोसिंजे अखोई कसागी लमदमगी इमा गुमलबीसिंगना तौरिबा सुमाइना आदसु मैराबदी लई मकोइना चटपदा लंगाइनदुना लैरिबा इसु इमानबीसिंगी हजिक मतेंग ओइरिनबा हमें खुदु नपिना चिंबा हप्चगे मसी तौरिबाइना सिनबिरै मसीने अखोइना सिनजगे तौजबिसे अदुगा लोनना अखोइना जरप पोसकसे अखोइ नारांजु मफम अनि अहुमदा अखोइ चलगा सुमाइना पिजै अदुगा तसेंना अखोइना लाचबगी पांडमगी ngमखै नारिबा अखोइगी इनैचा अखोइगी volunteer force-इंगी मखोइगी मतेंगनि अखोइना तसेंना पाम याइना खंजबदुगी अदुगा लोनना अखोइना केमदा लेबिरिबसिंगी अखोइ अखन्नना खरा दगा चंजबनी इसेंजना हाइबदा अखोइ
ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯥꯛꯆꯔꯝꯃꯁꯨ ꯑꯩꯈꯣꯏ ꯂꯥꯛ 9ꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯪꯀꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯖꯔꯝꯃꯤ ꯑꯗꯨꯒ ꯍꯟꯗꯛꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯅꯤ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯩꯈꯣꯏ ꯊꯧꯅꯥ ꯑꯗꯣ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯀꯁꯥꯗ ꯆꯠꯈ꯭ꯔꯒ ꯃꯗꯨꯒꯤ ꯆꯥꯗ ꯅꯥꯎꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯀꯁꯥ ꯂꯝꯗꯝꯗ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯟꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯔꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯄꯨꯔꯕꯨ ꯀꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕꯟ ꯁꯦꯝꯃꯒ ꯀꯁꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯂꯥꯟꯃꯤ ꯑꯣꯏꯅ ꯄꯥꯡꯕꯒꯤ ꯈꯨꯠꯂꯥꯛꯇꯨꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯡꯖꯕ ꯂꯥꯛꯆꯕꯅꯤ ꯃꯁꯤꯗ ꯌꯥꯝꯕ ꯂꯤꯛꯄ ꯊꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯕ ꯏꯒꯤ ꯃꯔꯤꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯈꯟꯕꯤꯔꯒ ꯂꯧꯁꯤꯟꯕꯒꯅꯤ ꯑꯩꯅ ꯅꯤꯡꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯑꯁꯤꯒꯤ ꯏꯟꯆꯥꯔꯖ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯦꯁꯤꯗꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯃꯪꯒꯤ ꯑꯣꯖꯥꯕꯨ ꯑꯃꯁꯨꯡ ꯇꯤ.ꯑꯩꯆ. ꯎꯄꯦꯟꯗ꯭ꯔ ꯑꯅꯤꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯦꯝ ꯃꯪꯒꯤꯗ ꯑꯩꯈꯣꯏ ꯃꯤ 303 ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯃꯤ 5 ꯂꯩꯔꯦ ꯂꯨꯄꯥ 100 ꯇꯧꯔꯒ ꯂꯨꯄा 500 ꯑꯣꯏꯕꯤꯔꯣ 2 ꯂꯩꯔꯦ 100 ꯂꯣꯏꯔꯒ 100 ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯑꯪꯀꯗ ꯃꯤ 303 ꯑꯁꯤꯗ 100 ꯇꯧꯅ ꯄꯥꯖꯔꯒꯗꯤ ꯂꯨꯄꯥ 50,000ꯒ 400 ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯦꯛꯁꯟ ꯑꯣꯏꯍꯟꯗꯅ ꯑꯩꯈꯣꯏ 50,000ꯒ 1,000ꯁꯦ ꯑꯩꯈꯣꯏ ꯑꯍꯟꯒꯤ ꯈꯨꯠꯇ ꯑꯩꯈꯣꯏ ꯁꯤꯟꯅꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯣꯇꯣ ꯁꯦꯁꯟꯁꯨ ꯑꯗꯨꯒ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯐꯤꯔꯣꯜꯗꯨꯁꯨ ꯊꯝꯖꯒꯦ